ꯈꯪꯗꯦ ꯏꯃꯥ ꯉꯁꯥꯏ ꯊꯥꯖꯅ ꯇꯧꯕꯗꯣ ꯑꯩ ꯃꯤꯠꯇ ꯎꯔꯤ ꯑꯗꯨꯕꯨ ꯏꯃꯥ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯑꯥꯗ ꯐ꯭ꯂꯦꯠ ꯂꯩ ꯇꯤꯀꯦꯠ ꯀꯛꯂꯨꯔꯒꯦ ꯍꯌꯦꯡꯃꯛ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕꯒ ꯔꯥꯅꯤꯒ ꯊꯥꯖ ꯄꯨꯗꯨꯅ ꯗꯦꯜꯂꯤꯗ ꯆꯪꯉꯛꯏ ꯗꯦꯜꯂꯤ ꯌꯧꯕꯒ ꯄꯨꯟꯁꯤꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯊꯥꯖꯒꯤ ꯔꯨꯝꯗ ꯏꯃꯥ ꯆꯥꯛ ꯂꯥꯝꯕꯤꯔꯝꯃꯅꯤ ꯅꯆꯥ ꯆꯥꯛ ꯑꯃꯨꯛꯇ ꯂꯧꯖꯔꯨꯈꯤꯒꯦ ꯆꯥꯛꯀ ꯂꯥꯏꯔꯤꯗ ꯗꯣꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯏꯃꯥ ꯑꯩꯁꯨ ꯗꯣꯛꯇꯔꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦꯅ ꯈꯜꯂꯝꯕꯅꯤ ꯆꯥꯛꯁꯨ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯗꯣꯛꯇꯔꯁꯨ ꯎꯅꯔꯝꯃꯒꯦ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯔꯥꯅꯤꯗꯤ ꯋꯥꯃꯟꯈꯤꯕꯅ ꯇꯨꯝꯊꯈ꯭ꯔꯦ ꯊꯥꯖꯁꯨ ꯇꯨꯝꯂꯤ ꯊꯥꯖꯒꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯕꯅ ꯂꯦꯞꯇꯨꯅ ꯊꯥꯖꯕꯨ ꯌꯦꯡꯂꯤ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯥꯖꯕꯨ ꯈꯣꯏꯗꯥꯅ ꯌꯦꯡꯖꯩ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯊꯩ ꯊꯥꯖ ꯅꯪꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯀꯣ ꯑꯩꯗꯤ ꯇꯨꯝꯅꯤꯡꯗꯦ ꯋꯥꯁꯨ ꯋꯥꯗꯦ ꯆꯣꯛꯊꯕꯁꯨ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯋꯥꯏ ꯊꯃꯣꯏ ꯃꯥꯗꯤ ꯌꯥꯝ ꯋꯥꯏ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗ ꯋꯥꯈꯜ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ꯭ꯔꯥ ꯉꯁꯤꯗꯤ ꯈꯜꯂꯛꯏ ꯋꯥꯈꯜꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯖꯔꯤꯕ ꯀꯩꯒꯤꯅꯣ ꯋꯥꯈꯜ ꯃꯥꯅ ꯇꯠꯇꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯤꯕ ꯃꯁꯤꯕꯨ ꯅꯪꯅ ꯀꯔꯝꯕ ꯄꯥꯎꯈꯣꯡꯅꯣ ꯏꯐꯝꯗ ꯆꯜꯂꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇꯕ꯭ꯔꯅꯦ ꯊꯥꯖꯕꯨ ꯌꯦꯡꯅ ꯐꯩꯖꯨꯞ ꯑꯗꯨ ꯑꯃꯨꯛꯁꯨ ꯁꯨꯞꯆꯤꯟꯕꯤ ꯃꯊꯟꯇ ꯃꯉꯣꯟ ꯑꯃꯨꯛ ꯅꯣꯛꯆꯩ ꯅꯪ ꯅꯥꯕ ꯐꯔꯣꯀꯣ ꯊꯥꯖ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯋꯥꯍꯟꯈꯤꯅꯤ ꯀꯨꯏꯔꯦ ꯅꯪꯒꯤ ꯃꯤꯅꯣꯛ ꯇꯥꯗꯕ ꯎꯅꯤꯡꯂꯤ ꯉꯁꯤꯁꯨ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯃꯤꯅꯣꯛ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯄꯨꯟꯁꯤꯕꯗ ꯃꯃꯥ ꯀꯣꯂꯤꯡ ꯐꯣꯟ ꯄꯥꯏꯈꯠꯂꯗꯨꯅ ꯄꯨꯟꯁꯤꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯆꯥꯛꯀ ꯆꯥꯔꯕꯣ ꯏꯃꯥ ꯆꯥꯛ ꯑꯝꯇ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯀꯔꯤꯅꯣ ꯀꯣꯛ ꯍꯥꯏꯔꯛꯎꯗꯅ ꯊꯥꯖꯗꯣ ꯁꯤꯗ ꯂꯩꯌꯦ ꯏꯃꯥ ꯀꯔꯝꯅ ꯄꯨꯟꯁꯤꯕꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯤꯔꯦ ꯑꯗꯨꯒ ꯅꯪꯅ ꯏꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯉꯥꯏꯈꯣ ꯗꯣꯛꯇꯔꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯐꯔꯅꯤꯅ ꯍꯥꯏꯌꯦ ꯏꯃꯥ ꯑꯗꯨ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯔꯣ ꯈꯔꯗ ꯅꯠꯇꯦ ꯌꯥꯝ ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯍꯦ ꯏꯃꯧꯗꯣ ꯌꯥꯝ ꯊꯨꯅ ꯐꯍꯜꯂꯣ ꯑꯁ ꯑꯔꯣꯏꯕꯗ ꯑꯁꯤꯗ ꯍꯦꯛꯇ ꯇꯥꯔꯛꯀꯅꯤꯕ ꯌꯥꯔꯦꯁꯦ ꯍꯌꯦꯡꯃꯛ ꯊꯥꯔꯛꯎꯀꯣ ꯍꯣꯏ ꯐꯖꯅ ꯐꯗ꯭ꯔꯤ ꯐꯥꯎꯅꯦ ꯅꯪꯒ ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯣ ꯅꯣꯏ ꯕꯕꯥꯒꯤ ꯁꯨꯇꯤ ꯂꯧ ꯍꯥꯏꯕ ꯌꯥꯔꯗꯤ ꯅꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯍꯦꯛꯇ ꯂꯥꯛꯀꯦ ꯏꯃꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯩꯗꯦꯅꯦꯍꯦ ꯑꯩꯗꯤꯅꯦ ꯑꯐꯕ ꯃꯆꯥ ꯑꯃꯒꯤ ꯃꯃꯥꯅꯤ ꯏꯃꯥꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯏꯆꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯌꯥꯏ ꯑꯗꯨꯗꯤ ꯏꯃꯥ ꯊꯝꯃꯒꯦꯀꯣ ꯑꯗꯣ ꯏꯃꯧꯗꯣ ꯌꯥꯝ ꯊꯨꯅ ꯀꯣ ꯀꯥꯎꯅꯤꯀꯣ ꯄꯨꯟꯁꯤꯕ ꯅꯣꯛꯃꯤ ꯐꯣꯟ ꯊꯝꯃꯤ ꯑꯁꯣꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯖꯁꯨ ꯐꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯄꯨꯟꯁꯤꯕꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯁꯨꯝ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤꯌꯦ ꯏꯃꯥꯗꯤ ꯇꯨꯝꯈ꯭ꯔꯖꯥꯠꯂꯥ ꯃꯪ ꯀꯟꯅ ꯃꯪꯉꯝꯈꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯣ ꯄꯨꯟꯁꯤꯕ ꯑꯩ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯆꯠꯄꯕꯨꯗꯤ ꯌꯥꯔꯅꯤꯗ ꯑꯗꯨꯗ ꯑꯩꯅ ꯄꯨꯔꯥ 100% ꯅꯁꯥꯗꯣ ꯐꯔꯀꯥꯟꯗ ꯆꯠꯍꯟꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯃꯗꯤ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯗꯣꯏꯕ ꯑꯩꯕꯨ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯈꯝꯃꯝꯒꯅꯤ ꯀꯩꯒꯤ ꯈꯪꯗꯦ ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯛꯄꯅꯤ ꯊꯃꯣꯏꯗ ꯁꯨꯝ ꯐꯥꯎꯔꯛꯄꯅꯤ ꯊꯥꯕꯜ ꯐꯔꯕ ꯊꯋꯥꯟꯃꯤꯆꯥꯛꯇꯅ ꯊꯜꯂꯕ ꯑꯇꯤꯌꯥꯗ ꯈꯨꯠ ꯊꯤꯜꯂꯤ ꯄꯨꯟꯁꯤꯕꯅ ꯑꯗꯨꯒ ꯍꯥꯏꯔꯤ ꯊꯣꯛꯂꯤꯕ ꯊꯥꯖꯁꯤ ꯐꯖꯗ꯭ꯔꯅꯦ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯨꯗꯦ ꯀꯩꯒꯤ ꯊꯥꯖꯒꯤ ꯐꯖꯕꯅ ꯅꯪꯒꯤ ꯃꯤꯅꯣꯛꯇꯒꯤ ꯍꯦꯟꯗꯦ ꯅꯪꯒꯤ ꯃꯤꯅꯣꯛꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯨꯔꯅꯤꯃꯥꯅꯤ ꯉꯥꯏꯍꯥꯛ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯅꯩ ꯊꯥꯖꯗꯤ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯉꯕ꯭ꯔꯥ ꯈꯪꯉꯁꯨ ꯈꯪꯉꯔꯣꯏꯗ ꯑꯗꯨꯗꯤ ꯀꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯊꯥꯖ ꯑꯃꯨꯛꯁꯨ ꯌꯥꯝ ꯉꯛꯏ ꯈꯜꯂꯔꯣꯏ ꯈꯜꯂꯨꯕ ꯀꯌꯥ ꯈꯜꯂꯛꯏ ꯐꯥꯎꯔꯝꯗꯕ ꯀꯌꯥ ꯐꯥꯎꯔꯛꯏ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯁꯦ ꯌꯥꯝꯃꯤꯀꯣ ꯄꯨꯟꯁꯤ ꯃꯥꯒꯤ ꯏꯆꯦꯜꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯤꯜꯂꯤꯕꯅꯤ ꯂꯥꯞꯅ ꯇꯥꯝꯅ ꯊꯝꯂꯨꯔꯦ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯌꯥꯝ ꯃꯒꯨꯟ ꯂꯩ ꯍꯥꯏꯅꯁꯨ ꯈꯜꯂꯨ ꯌꯦꯡꯕꯇꯃꯛ ꯌꯦꯡꯅꯤꯡꯂꯝꯃꯤ
ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯣꯠꯁꯛ ꯑꯗꯣ ꯑꯩꯒꯤꯗ ꯑꯣꯏꯅꯤꯡꯂꯦ ꯋꯥꯈꯜ ꯃꯥꯁꯨ ꯑꯔꯦꯞꯄ ꯑꯃꯗꯤ ꯂꯩꯖꯗꯦꯀꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯅ ꯀꯩꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯆꯩꯔꯣꯜ ꯑꯣꯏꯔꯗ꯭ꯔꯥꯅꯦ ꯆꯩꯔꯣꯜꯁꯨ ꯅꯠꯇꯦꯗ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯃꯤꯇ꯭ꯔꯒꯨꯝꯂꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯊꯥꯖꯁꯨ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯒꯤ ꯌꯨꯝꯗꯅꯤ ꯃꯈꯣꯏ ꯑꯇꯩꯗꯤ ꯀꯣꯂꯦꯖꯁꯨ ꯆꯠꯄ ꯑꯣꯏꯅ ꯅꯪ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯆꯪꯉꯛꯄꯅꯤ ꯀꯣꯂꯦꯖ ꯀꯥꯕ ꯌꯥꯈꯤꯔꯣꯏꯗ꯭ꯔꯣ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯄꯅꯤ ꯊꯥꯖꯅ ꯍꯌꯦꯡꯗꯩ ꯀꯥꯔꯛꯑꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯥꯗ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯕꯗꯤ ꯍꯧꯖꯤꯛꯇꯤ ꯀꯞꯄ ꯂꯩꯔꯝꯃꯅꯤ ꯑꯦ ꯀꯩꯒꯤ ꯑꯣꯏꯅꯤꯒꯦꯅꯦ ꯅꯪ ꯆꯠꯈꯤꯕꯒꯤꯅꯤꯗꯅ ꯑꯩꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯕꯅꯦ ꯍꯩꯃꯥ ꯀꯩ ꯍꯥꯏꯔꯤꯕ ꯑꯩ ꯌꯥꯝ ꯉꯝꯃꯦ ꯃꯤꯁꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯔꯛꯑꯕꯣ ꯍꯥꯏꯗꯣꯛꯑꯣ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯏꯁ ꯕꯦꯔꯥꯅꯤꯀꯣ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯖꯅ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯏ ꯆꯥꯛ ꯆꯥꯔꯕꯣ ꯍꯤꯗꯥꯛꯀꯗꯤ ꯆꯥꯔꯕꯣ ꯀꯥꯗ ꯂꯩꯕ꯭ꯔꯣ ꯄꯨꯟꯁꯤꯕ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯍꯪ ꯍꯪꯕꯒꯨꯝ ꯈꯜꯂꯤ ꯉꯁꯤꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯤ ꯊꯥꯖꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯛꯆꯥꯡ ꯈꯛꯇꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯍꯧꯔꯕꯅꯤ ꯀꯩꯕ ꯊꯥꯖ ꯃꯊꯟꯇ ꯑꯃꯨꯛ ꯏꯀꯥꯏꯖꯔꯛꯏ ꯍꯥꯏꯗꯦ ꯊꯝꯃꯒꯦ ꯊꯥꯖꯅ ꯐꯣꯟ ꯊꯝꯃꯤ ꯃꯊꯟꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯃꯨꯡꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯅꯨꯄꯤꯗꯨ ꯐꯝꯂꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯐꯣꯟꯗꯨꯕꯨ ꯄꯥꯏꯁꯤꯜꯂꯤ ꯃꯊꯟꯇ ꯈꯜꯂꯤ ꯃꯥꯅ ꯅꯣꯡꯃ ꯍꯥꯏꯈꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯌꯥꯝꯅ ꯌꯥꯝꯃꯤ ꯇꯁꯦꯡꯅ ꯆꯨꯝꯃꯤ ꯃꯥꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯋꯥꯈꯜ ꯃꯥꯅ ꯃꯥꯕꯨ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ ꯊꯃꯣꯏ ꯃꯥꯁꯨ ꯃꯥꯒꯤꯗꯃꯛ ꯃꯐꯝ ꯑꯃ ꯆꯥꯎꯅ ꯀꯟꯅꯤꯡꯂꯛꯂꯤ ꯑꯉꯛꯄꯅꯤꯀꯣ ꯍꯦ ꯅꯨꯡꯁꯤꯕ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕꯁꯨ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯔꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯕ ꯃꯥꯅ ꯂꯥꯞꯈ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗꯅ ꯊꯃꯣꯏ ꯃꯥꯁꯨ ꯂꯩꯇꯥꯗ꯭ꯔꯦ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯕꯨ ꯃꯁꯤꯔꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯥꯔꯊ ꯀꯌꯥꯅ ꯌꯣꯝꯂꯕ ꯃꯔꯧ ꯂꯩꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯃꯥꯅꯁꯨ ꯈꯟꯕꯤꯔꯝꯒꯗ꯭ꯔꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯕꯦꯝꯃ ꯅꯪꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯗꯨ ꯆꯥꯔꯕ꯭ꯔꯣ ꯆꯥꯔꯦ ꯏꯃꯥ ꯉꯥꯏꯈꯣ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯅ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯤꯕ ꯃꯥ ꯂꯩꯔꯝꯗ꯭ꯔꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯄꯩꯁꯥ ꯄꯨꯝꯕ ꯃꯥꯅ ꯄꯨꯊꯣꯛꯈꯤ ꯃꯥꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃꯗꯤ ꯇꯣꯜꯂꯕꯅꯤ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯦ ꯏꯃꯥ ꯃꯥꯕꯨ ꯀꯔꯤ ꯍꯥꯏꯅ ꯊꯥꯒꯠꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯤꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯀꯩꯊꯣꯛꯇꯨꯅ ꯈꯨꯗꯛꯇꯅꯤ ꯃꯥꯅ ꯂꯥꯛꯈꯤꯕꯗꯣ ꯑꯍꯤꯡ ꯀꯌꯥꯁꯨ ꯇꯨꯝꯈꯤꯗꯦ ꯅꯪꯕꯨ ꯁꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨꯕꯨꯗꯤ ꯁꯤꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤꯅꯦ ꯃꯄꯣꯛꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯃꯥ ꯌꯥꯝ ꯐꯕꯅꯦ ꯏꯃꯥ ꯃꯥꯅ ꯏꯌꯥ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯅꯤꯒꯦ ꯏꯃꯥꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯏꯀꯥꯏꯒꯅꯨꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯐ ꯐꯠꯇ ꯄꯨꯝꯕ ꯇꯥꯟꯅꯒꯗꯕꯅꯤ ꯃꯥ ꯑꯃꯨꯛ ꯐꯕ ꯏꯌꯥꯗꯤ ꯂꯩꯔꯔꯣꯏꯀꯣ ꯈꯪꯉꯤꯕ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯑꯩ ꯚꯥꯞ ꯂꯣꯏ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯂꯦꯖꯇꯅꯤ ꯊꯥꯔꯤꯛ ꯊꯥꯒ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯪꯗ꯭ꯔꯦꯗ ꯉꯁꯤꯗꯤ ꯃꯪꯂꯥꯟꯗꯁꯨ ꯇꯥꯏꯕꯪꯗꯁꯨ ꯃꯥꯒꯤ ꯁꯛꯇꯝꯗꯅꯦ ꯑꯩꯅ ꯎꯔꯤꯕ ꯍꯩꯃꯥ ꯌꯥꯝ ꯏꯀꯥꯏꯖꯩꯌꯦ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯣ ꯄꯨꯟꯁꯤꯕꯗꯤꯅꯦ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯝꯕꯤꯗꯣꯏꯅꯤ ꯀꯩꯑꯕ ꯅꯨꯄꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯅꯣꯏ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯦ ꯑꯗꯣ ꯊꯥꯔꯤꯛ ꯊꯥ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯑꯌꯥ ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯃꯥꯅ ꯈꯟꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯨ ꯆꯪꯉꯛꯏ ꯔꯥꯙꯥꯅ ꯋꯥꯎ ꯁꯛꯀ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯍꯥꯟꯅꯗꯒꯤ ꯉꯧꯕ ꯌꯥꯝ ꯍꯦꯜꯂꯝꯃꯤ ꯄꯨꯟꯁꯤꯕꯁꯦ ꯁꯦꯕꯥꯗꯤ ꯌꯥꯝ ꯐꯩꯌꯦ ꯄꯨꯔꯅꯤꯃꯥꯅ ꯐ꯭ꯂꯦꯠꯇꯒ ꯂꯩ ꯍꯥꯏꯔꯤꯅꯦ ꯁ꯭ꯋꯥꯏꯁꯦ ꯇꯧꯉꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯄꯨꯟꯁꯤꯕꯗꯤ ꯑꯣꯟꯊꯣꯡ ꯋꯥꯔꯝꯃꯅꯤꯗ ꯍꯧꯔꯛꯑꯅꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤꯁꯦ ꯏꯀꯥꯏꯅꯨꯗ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯈꯜꯂꯤꯗꯣ ꯐꯣꯟꯗ ꯍꯥꯏꯕ ꯏꯀꯥꯏꯔꯁꯨꯅꯦ ꯃꯦꯁꯦꯖꯇ ꯍꯥꯏꯈꯣ
Madi hanadagi nang nungsiraga adum laibanina positive answer soidana phangani. Tharik thana thajadagi phone dum mulle aduga hai. Ai hai khrage ko. As yam khatkanu ko. Ai adum nang adum kari makha taraune. Ai adum haizaragi ba. Nungsi haibadi khangnaraga phongdoknadabagi khunungai dudi kari da hairani. Thoibina hairakpani. Ibema wasu yam wai. Numit adugi numidangda punsibada call ama lai. Mama calling. Ima. Imau masapura phakrabo. As imau gaino. Hoi phakri. Kishu tawrarui ko. Tawrarui. Phajana yengkhrabani. Amuk hawrarui ko. Hoi mi mama. Pura phariba. Hai, hangda yadabai ne. Nang tumilayo. Ima sidi. Nachi hoi su changa ani na haibani. Matang matam chana jaw ko. Matam chana lairik pa. Hoi ma. Ado chi changakpada soibumdo khara pirau ko. Hoi. Phari. Ho pirake. Adudi ima thamagi ko. Hoi ma. Somdan loyaga Anjali ka unari. Anjali na. Nang sinupani ko. Yam nga eh. Nupi amamukoi. Nang manuparo. Natraga kari karamba jibano. Loya wangang da tuminle. Nang dinupani. Ay dinupini. Nang ama na maramoiraga ay gumbi kiyagi thamoy kairani. Maduda nang peladro. Anjali. Nungsibase phagiraba. Natraga ise sanapot amagum ubiruraba. Nang gumanupa amada yumpan gadabagi saruk sikibane hena phai. Nang bu thazaruba nungsiruba ise apangbi. Anjali. Iwa sung tatabiyo. Kari gitaba. Nang na ise yamahine sanaramine. Ngaktaba ngamde. Nangi wakhal, nangi thamoido. Ngasidagi aigi wakhal thado. Nang sune. Nangi apamba lambida chachakro. Anjali. Ayam lankri. Ay bong tangakbiyo. Anjali karimta hairamda gari thauduna chatki. Loya mathanta ikai jaduna lehawi. Somdana thazagi punsida ngasidi ahongba kaya lakle. Punsibagi wakhal khanbana mathau oijari. Mathanta khanjai. Masu khangmande. Mina su gyam nungsijari sa. I karaktana ay nang nungsina kokhe khaijini ko. As adu sa mukha moine. Wadi waba jani ko nungsiba sa. Punsiba apang haisini. Wakhal khalingai punsibagi call lai. Thaza. Kaidaramino. So, wakhal ama khalambanida. Kai wakhal no. Thaza phamungda famlambadagi mon ama konduna hipthai. Apangba mi makhak leye. Masu adumak pangadra haina khalamiba. Kanano haisibo? Lai, mi ama. Ado kanano ba? Atiyada thokliba thaza sa mipum khudingmakna yengnai pamne. Adubu thaza mahaki mangalbu artha kya laihaliba mi adubuni. Mi aduna thaza matabu yengjai nungsijai. Thaza na misak adubu nungshiramgani. Thaza na misak adubu nungsibiramlaba. Misak adudi laibagyam phaina. Thasi ahingshu purnimaga manarane. Chap mane. Aigi punsida thasi lairaroi. Kaigi? Lonthokdaba thamai panba misak amakhaknane aingonda mangal pibiri. Kanano ne? Ai sungta khangjagedana. Ai su khangde. Taibangdadi yam lapne. Wakhal amasung thamoidadi inakne. Pathazare. Thamoi sinamagi manakta. Adubu ngasidi lapsu lapnare, tamsu tamnare. Thaza mawu yingbiram khigadra. Thaza. Nangna chaliba paukhongse kari karamba paukhongno ai phongba ngamdre. Paukham leitaba wahangbu leibrane. Thamoi pandaba mibu leibro. Chankhini aidi paukhong kaya. Thamoi mana leitadre pau. Adudi aisha paukhong ama chalura. Telaba miyoi mapokni. Punsida nungshiba masak khanglaktre. Adubu matam mana ahongba kaya purakle thamoida. Wakhaldasu. Yengli aisu. Thaza mabu khoidana. Thasigi ahingda ithanta warauche. Ahangba diyada. Khoidarure. Nungshirure kanagumbi amabu. Adubu thamoi masu ningai jawi. Kanano ne laibak phabi mahak tuba.